Kuki area state force mathau tauba yararoi. Manipurgi kuki na namna taba area state force amata mathau tauba yararoi. Miyamna laingak sargani haina Committee on Tribal Unity Kotugi General Secretary Lunmin Lun singsit na phongdokre. Maitaygi naha ani tha asigi mangada Kangpok pirom da changkhraga mangki baga mari lainana Manipur Police na Kuki gi miyoy ani fazin khiba masung Churachandpur dagi Kangpok pitam na luhong bagi thoram yawba lakba miyoy maribu Sakhangdaba singna fakhraga miyoy ani tamthina hatpikre loinana miyoy ani thiba khangdana leiri haibagi wahouda akanba mawongda ngarang su Kangpok pida khongjang changsinkhre ngarang ayuk anganbadagi hauraga Brigadier Thomas Ground da miyoy lising kaya marum pullaba matungda Kangpok pigi SP gi office phauba achoba rally ama chatke kholaw kaya marum lauduna chatkiba rally aduda Kuki gi area da state force thamba yaroi achumba wayel phangallo fazin khiba sing thadora u haiba yaure khongjang loi sing aduna Kangpok pigi SP gi office mamangda thomjin duna ngarang numidang athengba phauba laisin badage Imphal tamna lakpa pot puba gari chama ga yangkhai panduna leikhe khongjang singa mari lainana paumi singda wangang laduna Kotugi General Secretary na makata na hai haujikti miyam gi wakhalon asi aikhoina laksin ba ngamdre laingak na sathariba michang mikhai naiba thawong asida khangduna khak leithoklaroi miyam gi aningba pambagi matungin na changsilak pa khongjang singi apaphat pumna maki teksak laingak na pugadaba nei maram asina Kuki singna namna tabe area da state force amata mathau tauba yararoi miyamna adumak laingak paijaraga nei fakiba sing adu thadoroktriba phauba miyamna khongpham ama phauba handoktana Kangpok pigi SP office mamangda thomjin duna laikhigani haire